ꯑꯁꯤꯒꯤꯁꯤꯔꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯏꯔꯥꯡꯗ ꯀꯥꯡ ꯆꯤꯡꯕꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯊꯥꯒꯠꯆꯒꯦ. ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯕ ꯒꯥꯔꯤ ꯈꯣꯡꯆꯠ ꯂꯩꯕꯁꯤꯗꯅꯦ ꯇꯧꯔꯤꯁꯦ. ꯃꯌꯥꯝ ꯁꯦꯟꯗ꯭ꯔꯥꯗ ꯍꯥꯟꯅ ꯀꯣꯏꯕ ꯆꯠꯂꯨꯈꯤꯁꯤ. ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯔꯦ ꯐꯖꯅ. ꯃꯥꯅꯦ ꯕ꯭ꯂꯣꯛꯅꯦ. ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯅꯦ. ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯌꯦꯡꯕꯤꯔꯝꯃꯨ. ꯑꯁꯣꯝ ꯅꯥꯀꯜꯂꯣꯝ ꯀꯥꯡ ꯆꯤꯡꯕꯁꯨ ꯌꯦꯡꯁꯦ. ꯍꯣꯏ ꯍꯣꯔꯦꯟ ꯌꯦꯡꯁꯦ. ꯄꯨꯡ ꯀꯌꯥꯗꯅꯣ? ꯄꯨꯡ ꯍꯧꯖꯤꯛ ꯃꯣꯏ ꯁ꯭ꯔꯤꯕꯣꯟꯒꯤ ꯆꯤꯡꯅ ꯍꯧꯕꯗ ꯉꯥꯏꯔꯤ. ꯑꯇꯩꯗꯤ ꯈꯪꯗꯦ. ꯌꯦꯡꯉꯨꯁꯦ ꯃꯊꯪ. ꯍꯣꯏ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯉꯛꯑꯒ ꯉꯥꯛꯇꯪ ꯂꯩꯔ ꯌꯦꯡꯁꯦ. ꯁꯤꯒꯤ ꯋꯦꯠꯂꯦꯟꯒꯤꯗꯣ ꯅꯤꯀꯤꯇꯥ ꯃꯣꯏ ꯂꯩ. ꯑꯁꯨꯝ ꯂꯩꯍꯧꯔꯦ ꯃꯣꯏ. ꯅꯨꯡꯗꯥꯡꯋꯥꯏꯔꯝꯀꯣ ꯄꯨꯡ 6:30 ꯀꯩꯅꯣꯒ 5 ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯍꯥꯏꯇꯥꯔꯦ. 6 ꯑꯗꯥꯏꯗ ꯍꯥꯏꯇꯥꯔꯦ. ꯁꯥꯏꯀꯜꯗ ꯁꯨꯝ ꯆꯠꯄ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠꯇꯣ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5-10ꯃꯨꯛ ꯍꯨꯝꯕꯗꯀꯣ ꯅꯥꯇꯣꯟ ꯐꯨꯡꯒꯠꯂꯛꯇꯅ ꯌꯦꯡꯉꯣ. ꯏꯪꯉꯛꯇꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯐꯔꯦ. ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯇꯅ. ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯪꯒꯤꯗꯨ ꯈꯤꯇꯪ ꯊꯧꯒꯠꯂꯨꯁꯦꯕ. ꯃꯤ ꯌꯥꯝ ꯀꯣꯏꯅꯕꯗꯤ ꯌꯥꯝ ꯂꯥꯛꯑꯦ. ꯁ꯭ꯋꯥꯏꯗ ꯂꯣꯏ ꯈꯥꯝꯖꯤꯟꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ. ꯂꯝꯕꯤꯁꯤꯗꯤ ꯐꯖꯅ ꯈꯨꯔꯦꯍꯦ. ꯀꯥꯏꯗ ꯊꯧꯗꯦꯕ ꯑꯃꯨꯛ ꯅꯞꯁꯤꯟꯗꯦꯕ. ꯃꯥꯁꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯕꯁꯦ. ꯂꯣꯛꯇꯥꯛ ꯏꯟꯂꯦꯟ ꯋꯥꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯁꯦꯟꯗ꯭ꯔꯥ ꯍꯥꯏꯕꯀꯣ. ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯂꯣꯛꯇꯥꯛ ꯏꯟꯂꯦꯟ ꯋꯥꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯁꯦꯟꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯑꯦ. ꯃꯇꯦꯛ ꯑꯃ ꯃꯅꯨꯡ ꯆꯪꯖꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯝꯖꯔꯛꯈꯤꯒꯦ. ꯑꯗꯨꯗ ꯉꯥꯛꯇꯪ ꯐꯝꯃꯨ. ꯀꯥꯡ ꯅꯨꯃꯤꯠꯀꯤ ꯂꯣꯏꯔꯦꯍꯦ ꯃꯤ ꯈꯨꯆꯤꯟꯁꯤꯗꯤ. ꯂꯥꯛꯀꯦ. ꯏꯁꯄꯦꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯁꯣꯝꯀꯥꯟ ꯑꯆꯤꯟꯕꯁꯦ ꯅꯝꯈꯤꯒꯦ. ꯐꯣꯇꯣꯗꯤ ꯑꯝꯇ ꯅꯝꯗ꯭ꯔꯦ. ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯑꯗꯨꯅꯤ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯍꯧꯈꯤꯁꯦ. ꯁꯤ ꯃꯇꯦꯛ ꯈꯤꯇꯪ ꯆꯠꯂ. ꯑꯉꯥꯡ ꯁꯥꯟꯅꯐꯝ ꯑꯃ ꯂꯩ ꯁꯤꯕꯨ. ꯄꯩꯁా ꯀꯌꯥ ꯂꯧꯖꯥꯠꯅꯣ ꯈꯪꯗꯦ ꯁꯤꯗꯤ. ꯈꯨꯠꯅ ꯄꯥꯏꯔꯕꯅꯤꯅ ꯈꯔ ꯅꯦꯛꯑꯦ ꯕ꯭ꯂꯣꯛꯁꯦ. ꯄꯥꯛ ꯆꯥꯅꯦ. ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯃꯨꯔ ꯂꯣꯏ ꯇꯥꯔꯦ.
ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯣ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦ ꯃꯃꯤꯡꯅ ꯔꯤꯁꯤꯀꯥꯟꯇ ꯑꯦꯂꯥꯏꯁ ꯇꯣꯝꯕ ꯀꯧꯏ ꯃꯇꯦꯡ ꯎꯠꯂꯧꯔꯥ 1 2 3 ꯎꯠꯂꯦ ꯍꯥꯏ ꯃꯌꯥꯝꯒ ꯇꯧꯔꯦ ꯍꯥꯏ ꯃꯌꯥꯝꯒ ꯌꯥꯝ ꯇꯧꯗꯦ ꯚ꯭ꯌꯨꯁꯦ ꯅꯨꯡꯁꯤꯠꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯦꯅ ꯌꯥꯝ ꯁꯤꯠꯂꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔꯕꯨꯗꯤ ꯍꯣꯏ ꯏꯪꯕꯗꯤ ꯏꯪꯉꯤ ꯆꯪꯉꯨꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯗꯨꯝ ꯂꯩꯔꯣ ꯁꯤꯅꯤ ꯈꯔ ꯉꯥꯜꯂꯦ ꯉꯁꯥꯏ ꯂꯥꯞꯅ ꯅꯝꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯠꯂꯤꯕꯁꯤ ꯇꯣꯝꯕꯅꯤ ꯌꯥꯎꯋꯦ ꯌꯥꯎꯋꯦ 손간자 나온 거지. 저기에 뭐 훔쳤다. 야, 여보. बोला है जूम तब यार फ्लिप तब यार तुम फ्लिप तब याद 이제 룩 그래도 가만히 있어. 나도 이렇게 또 이제 내가. ताऊरी तो वाला करने तो करता मैं आम ले वेब नाइ 꿀 맛도 맛이 이거 해 주시고. 그래서 기네요 미야 맹아 씨 मिनिट कयामुकी ओइनी खंगदरी अनि यम कपसेले बोट 좀 기당 떨어마디 봐도 나이스 블록 생각도 floating laboratory IBSD Manipur ni loim tongna kara kona reveal toge toman test kade sai mayam se mayam hazik Chandradagi thola'e aduga kang yengba chatlani kang se ahanbada Sribon ani subada yamgi anini aduga ahum subada Moirang Lamkhai da chatlani paire fazana namai le why he mamsi lakwane ingro nungsit se dum mi yam su dum sel de da numda waram na he le sit ba loi mamsi le mayamna aigi channel asida changbiraga atopa makhal kayagi video ataisu yengbiramu
ꯃꯣꯏꯔꯥꯡꯒꯤ ꯀꯥꯡ ꯁ꯭ꯔꯤꯕꯣꯟ ꯂꯩꯀꯥꯏꯒꯤ ꯀꯩꯝ ꯊꯥꯗ꯭ꯔꯣ ꯍꯥ ꯀꯩꯝ ꯊꯥꯗ꯭ꯔꯣ ꯆꯨꯝꯅ ꯁꯨꯝ ꯋꯥ ꯃꯇꯦꯛ ꯃꯇꯦꯛ ꯉꯥꯡꯕꯩ ꯋꯥꯅꯤ ꯀꯣꯝ ꯊꯨꯅꯤꯡꯕ ꯀꯥꯟꯗꯅꯦ ꯑꯉꯥꯡꯗꯣ ꯀ꯭ꯂꯥꯁ 7 ꯇꯝꯃꯦꯗꯥꯏꯅꯦ ꯑꯁꯣꯝ ꯀꯥꯟꯗꯩ ꯂꯥꯁ ꯅꯝꯁꯤꯟꯕꯤꯒꯅꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩ ꯈꯪꯗꯤꯌꯦ ꯍꯅꯨꯃꯥꯟ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯁ꯭ꯔꯤꯕꯣꯟꯒꯤ ꯀꯥꯡ ꯆꯩꯔꯛꯇ꯭ꯔꯤ ꯁꯤ ꯊꯧꯔꯤꯒ ꯌꯥꯝ ꯄꯥꯏꯅꯒꯨꯝ ꯇꯧꯗꯥꯏꯅꯦ ꯈꯦꯠꯂꯝꯅꯤꯗ ꯆꯠꯂꯁꯤꯔꯣ ꯂꯣꯏꯗꯧꯔꯦ 이런 가자고 해보자. 그럼 마사그라파가 야우이더라. 뭐라만 징도래 sắt giờ này chỉ chừng rồi lôi ra cái nồi đó chỉ in đi ra đó nó ra à đây chứ tôi cái đi có xin đi lôi đấy 마타구무대 남마디 농아이돔 지나 까리기 강 오이잖아 깸깸깸 남자 나 먹으러게 thấy ra lật nó bị ngoài cái gì ha thấy ra lật nó bị ngoài cái gì lang 엎드리 말래고 하이라 lôi cái mà lại có, cái lăng đi lăng drama lại có, kiam cái gì, cái lạc bây giờ kìa bro, tan lê lạc, single sai đâm khang bị hai rồi nè đồng khai đom dầu rồi sao minute kia muk oi tu đi lok si đi khang dra sina ngasai ki doi di laman ni ko sri bon ki da
자기도 시는- 할래 맞아요 할래 어, 공원 악들레 오고 시 그놈이 오잖아. 블렘이 오잖아. 팔라지잖아. sat기다 마. 시주 캠라. 캠 아니 주말라. 아마도 아마는 오긴 해봐 시나 마파롱이다. 신나고 시기 그래 야 선미도 아, 선미가 뭐라 성대. 내 친구들 그래서 맘도 가다에 담을 됩니다. 시기 내 친구 벌레 브릿 맘도 살고 있다. Miyam sila gadi din nakan side naman di matong inarag lain. Karam ka daloin. Hangang masado nupi ama nupa ama karasaw ba ma som nakatang ba. Mamang na sumay na. Siya na video to kayo. Kiyang gani siya. Gadi loim lag na ho. Ha. 따랍니다. 야래다가 올해는 엄마때가 뭐 삼아. mayam hazikti lamkhai da mukam ba chalani 그래. 그때 민시한 하긴 잡긴 하이가 럭거든. 정말 그 오늘 리뷰 또 아이 피함이 어디서 끝나 어제 내가 살 맞게 당이 돼. rồi đây là khi xe kêu mèo đấy mắt xin cái nắp nói đi đâu 이지 sang nè rồi đây mà cung đấy bazaar đấy nhiều quá 내가 이면 phải chi nằm màu quá karoram di head ni hai sit le lam phai phi sit lam tama le minit ani mo parak to re maya moirang gilam di sin lore kang ki sin na ma anda chief minister na hairam bagi som kan jena tra loi na mag sino kare nakan na sajin mo sing sige mayam sinang mayamna aigi channel asida changbiraga atopa makhal kayagi video ataisu indiramu Bahubali. mayamna aigi
ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯌꯦꯡꯕꯤꯔꯝꯃꯨ. ꯃꯌꯥꯝ ꯕ꯭ꯂꯣꯒꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯔꯣꯏꯕꯗ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ.